चलिब नवेम्बर था असिगी मनुंगदा स्टेट असिदा बीजेपी की लेंगाक अमा सेमनबो होटनद्रबदी लंगदम मस्ते लैब मियाम अमदी आईडीपी सिंगी खल्लगा अरोइबो ओइना असेंबली स्पीकर टीएस साहित्यवर्तबु लीडर खंदुना गवर्नर तो सरकार सेमनब क्लेम तौरगनी हाइना कैराव केंद्र की एमएलए एल रमेशों फोंदोखरे थौबाल डिस्ट्रिक्ट की तंगिंग सोल्यूशन सिंधुना एपीएल एपोलो यूपीपीसी दोजम सुंगुइदो एग्जीबिशन हौदोकपा अमदी वेयर हाउस स्टोर अमा संगाबग मरी लेनना पौमिसिंग उनबदे एमएलए न फोंदोकिबन एमएलए रमेशों मखातान हाई चलिब नवेम्बर था सिगी मनुंगदा करिगुम सरकार सेमुदब तारगदी जनरल इलेक्शन दसु याम चाउन अवाब कया मयुकनगनी मसिगिसि मथक्ता आईडीपी अमदी मियामना हौजिक असि अवाब कया मयुकनरिङै मतमनी मितोपना शासन पाइरबनिना स्टेट असिदा मकबू लेत्रे मसागी मथौदा पुंचंग थबक तौबीदब मरमना सेल लेना लेना लंबी थोंग सेमनबगी टेंडरसिंग अमत तौदे मसिन मरम ओइरगा मफम कयाद लंबी सेमबीद्रि हाइबगी बन्न चिंग कया तौनरी लंबी सेमब यावनु चौकट थौरांग मरी लेना थादरगिब फंसिंग अदुसु यूटिलाइज तौदबन फ्रीज तौदुन लेरी एमएलए सिंसु खुद पुंदुना लेरी ओइरिब फिबम असिदना खयम सेंगना करिगम सरकार सेमल लरोय हाइरगना असेंबली डिसॉल्व तौदुन इलेक्शन तौबन फै प्रजा वहनबदी चुमदे अदुबु करिगम नवेम्बर था सिगी मनुंगदा बीजेपी लेंगाक अमा सेमहनदब तारबदी स्पीकर साहित्यवर्तबु लीडर खल्लब मतुंगदा गवर्नर सरकार सेमनब क्लेम तौनब चिंगमदि तंगि वखलोन मानब एमएलए सिंग वा खन्नब हौरे तंजा येंगलग लेबिनी हाइनसु एमएलए न फोंदोखि थौरम मदुदा सरुक याखिब असेंबली स्पीकर टीएस साहित्यवर्तन हाइ हौजिक फावबगी ओइनदि अनौब लेंगाक अमा सेमबगी मतंगदा माक माइकैदगी चपचाना खंगब लेत्रि अदुबु बीजेपी की सेंट्रल लीडर खरा लाकनी हाइबगी पाउदी फंगले सरकार सेमबगी मतंग असिदी बीजेपी स्टेट यूनिट हंगबन हेन चुंगनी महाक्ति असेंबली स्पीकर अम ओइना लैब मरमना सरकार सेमबग मरी लेनना कोइतान तानरग याउब नत्तबनिना मसागी मतंगददी चपचाना खंगब लेति हाइनसु साहित्यवर्तन मखातान फोंदोखि मणिपुर बीजेपी की लेंगाक अमा लेरंब अदुसु हौकिब फेब्रुवारी तांग 9 की नुमिदांग वैरमदा चीफ मिनिस्टर एन बीरेन महाकी सीएम फम थादोखिबदगी फेब्रुवारी तांग 12 मणिपुर पीआर चलाइदुम लेली पीआर लेंगाक लेरबसु मणिपुर हुजिक ओइरिब इरांग असिगी मतंगददी अहोंब अमत्ता लाप उदे मैतै यमत चनिंग मफमदा मनिंगतम चप्प ngamde मसिगी चप मानना कोकी सिंगसु मनिंगतम चप्प ngamde तंपाकी मफम खरसिदा उरु उरु लेसिनदुना दलोटिकी थबक कया तौनरी मसिना सेनमिटलोंदा अचौब खुदोंचादब कया मयुकनरी असुमना लेक्लिब असि मतम फना सांगले अदुबु मापी मपा लेत्रब लेबाक अमगुम कयाम कुइन लेखिगतगी हाइबिसिनी लेबाक अहि थोक्लिब इरांग असिना मरम ओइदुना पॉपुलर गवर्नमेंट अमा लेरंब अदुसु सेंटर लेंगाकना थुपचिनख्रे फनायाम इरांग थोक्लबसु पॉपुलर गवर्नमेंट अमा लेबनदि यामना फै हाइना मियाम लौनरिबन अदुमपु बीजेपी की लेरिब एमएलए सिंगन दिल्ली द चतुना लेंगाक अमा सेमननब तकनरुबदि लै मदुगी चपचाबा पाखुमदि खंगद्रि चैरक असिदा थासी तंग 23 द बीजेपी की नेशनल जनरल सेक्रेटरी ऑर्गेनाइजेशन बीएल संतोष इम्फाल द लाकदौरी हाइरि महांग इम्फाल द लाक असिदा बीजेपी की मणिपुर प्रदेश की लुचिंगबसिंग अमदी बीजेपी की एमएलए सिंग उनदुना अनौब लेंगाक अमा सेमनबगी वाफम कया खन्नरब याय लुचिंगबसिन इम्फाल द लाक्तुना लेंगाक अमा सेमननब वा तानब असिदा बीजेपी की एमएलए सिंग वखलोन मानब अमा चंगी वखलोन खेतनरबदी अनौब लेंगाक अमा सेमगनी खन्नरिब मंगलाल अदु अरियम तागनी मंगलान अदु कहनदनब बीजेपी की मसिंग सुना लरिब एमएलए सिंगना मणिपुर मियाम की अपामबदु खनबीरगा अथुब मतमद लेंगाक अमा सेमनब होटनब चुमनी मियामना मणिपुर द अनौब लेंगाक अमा कैदोंगी लाकतगी हंगरी उहंगसिगी पाउकुम लंगदमसिगी एमएलए सिंगना पिफम थोकपनी मणिपुर बीजेपी की लुचिंग लेंगाक ससल अमा लेरिंगी मतम हाइबदी कुमजा 2023 की मे की तांग 3 हौना चुराचंपुर इपी सेंटर ओइदुना कंकु इरांग थोरक्की इरांग अदु हेक हौरपग मतम अदुगी लेंगाकना नोंगमो निनी द लोसिंदुन इंगतप मणिपुर अमा ओइहनब याबनी अदुबु मतम अदुगी लेंगाकना अदुगी मतिक थौसादन लेथोकिब मरमना इरांग असि ngei sei ani maka helaba phawbuda लोसिंब ngamdan lekpatagi lamdamsigi मियाम अवाब पुंसिन mail amadi hingli अदुबु ममांगदा मणिपुर लेंगा ससल लेयंबा बीजेपी की लेंगा अदुना इरांग असि लोसिंब ngamdan lekpatagi सेंटरना खुद थिंजिलक्तुना मणिपुर प्रेसिडेंट रूल थमलक्किबनी अदुबु हौजिक मणिपुर प्रेसिडेंट रूल लेंगा ससनगी मखादा मणिपुर मियाम लेक्लब मतम असिदा मणिपुर इंगतप हंजिलक्ले हाइन बीजेपी की मचिन चटप मिय कयाना मिमांग थोना फोंदोरकपा हाइबसिदी याम वखल याउदबनी हाइन खल्ले मतम अदुदा बीजेपी की लेंगा टिक टिक लाउन लेयंगी मतमदा इरांग असि थोखिबनी मतम अदुदा इरांग असि लोसिंब ngamdan लेबदगी सेंटरना पॉपुलर गवर्नमेंट अमा उथाइदुना पीआर लेंगा थमलक्किबनी प्रेसिडेंट रूल की लेंगा ससल लेरपदगी मणिपुर नोंगमई बॉम टॉप की मखोलदि थोइना ताखिद्रे मणिपुर शांति हंजिलक्ले हाइब तारगदी याम लानगनी हौजिक मणिपुर मियाम मसागी मरमदमदा चथोक चसिन तौब ngamdan लेरिबनी ओइरिब फिबम मसि भारत लेंगा खंगसिन उसिनदन लेथोकली
ꯑꯁꯤꯒꯨꯝꯕ ꯈꯪꯅ ꯈꯪꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯖꯕ ꯉꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯆꯤꯡꯒꯤ ꯂꯝꯗ ꯆꯠꯄ ꯉꯝꯗꯦ, ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤꯁꯤꯡꯅꯁꯨ ꯇꯝꯗ ꯆꯠꯄ ꯉꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯆꯤꯡꯗ ꯆꯦꯟꯈꯠꯅꯔꯤ꯫ ꯃꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛ ꯈꯩꯗꯣꯛꯂꯒ ꯑꯃꯒ ꯑꯃꯒ ꯆꯪꯅꯕ ꯑꯃꯗꯤ ꯎꯅꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕꯒꯤ ꯑꯆꯧꯕ ꯂꯥꯜꯂꯣꯡ ꯑꯃ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯇꯤ ꯇꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯦ, ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯛꯅꯔꯦ, ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯆꯪꯕ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯊꯤꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯂꯩꯔꯛꯂꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯍꯟꯖꯤꯜ ꯍꯟꯗꯨꯅ ꯂꯩꯍꯟꯅꯕ ꯁꯤꯟꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛ ꯐꯣꯡꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯒꯨꯖꯔꯥꯠꯇ ꯊꯣꯛꯈꯤꯕ ꯍꯤꯟꯗꯨ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯑꯅꯤꯒꯤ ꯌꯦꯡꯊꯤꯅꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯊꯤꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯌꯥꯍꯟꯗꯨꯅ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗꯨ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯨꯝꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯇꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯁꯛꯇꯝꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯤ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯁꯤꯖꯐꯤꯌꯔ ꯃꯅꯨꯡꯗ ꯒꯖꯥꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇꯔꯀꯤ, ꯀꯇꯥꯔ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE, ꯖꯣꯔꯗꯥꯟ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯗ ꯇꯔꯀꯤꯒꯤ ꯀꯣꯅꯨꯡ ꯏꯁꯇꯥꯟꯕꯨꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯒꯖꯥꯗ ꯁꯤꯖꯐꯤꯌꯔ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯗꯤ ꯒꯖꯥꯗ ꯍꯃꯥꯁꯅ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯒꯖꯥꯗ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡꯗꯁꯨ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯒꯖꯥꯗ ꯃꯈꯥ ꯇꯥꯅ ꯍꯃꯥꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯅꯕ ꯍꯥꯏꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯆꯦꯟꯈꯤꯕ ꯇꯝꯊꯤꯔꯕ ꯖꯀꯤꯔ ꯅꯥꯏꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯖꯀꯤꯔ ꯅꯥꯏꯛ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯖꯀꯤꯔ ꯅꯥꯏꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛ ꯏꯟꯗꯤꯌꯥꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯖꯀꯤꯔ ꯅꯥꯏꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟ ꯈꯛꯇ ꯅꯠꯇꯅ ꯕꯂꯨꯆꯤꯁ꯭ꯇꯥꯟ, ꯈꯦꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥꯒ ꯑꯃꯨꯛꯇꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯁꯨ ꯄꯥꯀꯤꯁꯇꯥꯟꯒ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯑꯃꯗꯤ ꯈꯦꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯅꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯑꯃꯗꯤ ꯈꯦꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥꯗ ꯆꯪꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯌꯥꯎꯅ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯑꯃꯗꯤ ꯈꯦꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯕ ꯍꯣꯠꯅꯔꯝꯈꯤꯕꯅꯤ꯫
अदुबो पाकिस्तान की लालोंग अदु खंगलपन मरम ओइरगा इंडिया की लुचिंगबसिंग थवंग थौसिल अमदी डिप्लोमेसी तौदुन अफगानिस्तान इंडिया की मरुप ओइना पुसिलक्किबनि हाइरे एक्सपर्ट्सिंग फोंदोरपगी मतुंग इना पाकिस्तान की लुचिंगबसिंग इंडिया मतम अमदि हेक्ट अरबियन सी द फोर्स एंड ऑपरेशन चतरकद्रा हाइबगी अकीब चाउन लेतेबसु नत्ते मरम मदुना पाकिस्तान की लुचिंगबसिंग चाइना बांग्लादेश अमदी टर्कीबु मखोगी मिचंग लेपिनबसु थवंग लिबनि मसिद नतन अमेरिका बुसु खानीगे ओइबा पोलमसिंग अमदी थावगी मसक कया लई हाइजिनदुना मखोगी माइकैद लेपिनब थवंग तौदुन लाखिबनि अदुमक हौजिमकी ओइनदी मखोइना मंगलिबा मंगलानसिंग अदु मंफाउनबगी वैदि लैत्रि करिगुम पाकिस्तान दगी बलूचिस्तान अमदी खैबर पख्तूनख्वा तोखाइना ताखरगदी पाकिस्तान की सकतम हानदगी हेन अकाइबा हाइबदु ओइगदौरिबनि अफगानिस्तान की तालिबान गवर्नमेंट का हौजिक याम चाउन मुक्नरिबा असिसु लैबा अनिगी मरक्त लैरिबा किलोमीटर 9,000 सांगो बॉर्डर एरिया असिगी पाकिस्तान हाइरिबा लैबा असि ईरान इंडिया अमदी अफगानिस्तान लैबाकसिंगी बॉर्डर ओइरगा लैरिबनि मरम मदुना न्यूक्लियर खुलाई लैबा लैबा ओइजरबसु पाकिस्तान अमुक्तदा इंडिया अफगानिस्तान बलूचिस्तान अमदी खैबर पख्तूनख्वागा लांथेंगनबा हाइबसि मतिक नत्तबन मरम ओइरगा लैबा असि लुचिंगबसिंग तुम्बियरक्तबनि हाइना पावोसिन मखा तारे इंडिया की मयोक्ता पाकिस्तान अमदी बांग्लादेश ने याम साथीना टेरोरिस्ट कया थाजिलक्प याई हाइना रिपोर्ट अमना हाइरे रिपोर्ट असिगी मतुंग इना बांग्लादेश अमदी पाकिस्तान लैबाक अनिना यामना लोन थुपना इंडिया दा टेरोरिस्ट कया थाजिलक्नबा थौरांग पाइखट हौग्रे हाइरे हंदक पाकिस्तान की नेवी चीफ ढाका दा लाकदोरिबा असिदा लैबाक अनिना इंडिया की मयोक्ता करी करम थबक तौबु यागदगी हाइबगी मतंगना खन्नगनि था खरगी मतुंगदा बांग्लादेश दा तमथीरबा टेरोरिस्ट सिंग पुनः चमिनरिबा पाकिस्तान की सेक्रेट एजेंसी ISI की यूनिट कया बांग्लादेश हांगलगनी पाकिस्तान की 1971 फंखिबा अचौब चैथिंग पुनम कौथोक्तुना बांग्लादेश ने इंडिया की मयोक्ता लाप हाइबसी मसामकी ओइना यामना चाउना मांगजब ओइगनी हाइनसु एक्सपर्ट्सिंग फोंदोक्ली यूरोप की लैबाक लौनम तौबीरबा इजराइल की दमकता इंडिया ना चोंथोक्तुना लेपखिबगी दमकता इजराइल ना खुलंग लमन सिंगलक्रे हाइ रिपोर्ट असिगी मतुंग इना इंडिया ने इजराइल की अवाबा मतमदा लेपखिबा अदु कारगिल वार की मतमदा इजराइल नसु इंडिया दा याम चाउना मतिंग पंगलखिबनि मधुगी तौबीमल खंग ओइना इंडिया ने इजराइल की मथक्तसु याम चाउना मतिंग पांखि लैबा अनिगी मरक्ता याम चाउना थाजनबा अमदी सपोर्ट तौनदुन लाखिबा पुवारी असिदा अनौब लमाय अमु हांगलदुना इजराइल अमदी इंडिया लैबाक अनिना पुनदुना अनौब डिफेंस टेक्नोलॉजी की मतंगदा दिल अमा तौनरदुना मेक इन इंडिया की मनजन लांगी खुलाई कया समिनगदौरी हाइनसु पावोसिन मखा तारे।